ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯦꯡꯕꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ. ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ. ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ. ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯋꯥꯔꯤ ꯑꯁꯤꯗ ꯍꯥꯞꯆꯔꯤꯕ ꯃꯤꯡꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯝꯇ ꯅꯠꯆꯗꯦ. ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯍꯥꯞꯆꯕꯅꯤ. ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯃꯌꯥꯝꯒꯤ ꯋꯥꯈꯟꯗꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯅ ꯈꯟꯕꯤꯕꯁꯨ ꯌꯥꯏ. ꯃꯔꯝꯗꯤ ꯋꯥꯔꯤ ꯑꯁꯤ ꯒꯦꯒꯤ ꯋꯥꯔꯤ ꯑꯃꯅꯤ. ꯋꯥꯔꯤ ꯑꯁꯤ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯈꯔꯗꯤ ꯁꯣꯏꯗꯅ ꯈꯜꯂꯝꯒꯅꯤ. ꯅꯨꯄꯥꯒ ꯀꯔꯝꯅ ꯀꯣꯏꯅꯕ ꯌꯥꯒꯅꯤ ꯑꯃꯗꯤ ꯂꯧꯅ ꯂꯩꯅꯕ ꯌꯥꯒꯅꯤ ꯍꯥꯏꯕꯗꯣ. ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕꯅꯤ. ꯖꯦꯟꯗꯔ ꯈꯥꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯟꯖꯩ. ꯃꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯣꯔꯅ ꯄꯤꯊꯣꯛꯆꯔꯕ ꯈꯨꯗꯣꯜ ꯑꯃꯈꯛꯅꯤ. ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯆꯠꯅꯕꯤ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕꯅꯤ. ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯔꯤ ꯑꯁꯤꯁꯨ ꯆꯠꯅꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ. ꯂꯤꯁꯅꯔꯁꯤꯡꯒꯤ ꯀꯣꯃꯦꯟꯁꯨ ꯇꯧꯕꯤꯔꯝꯃꯨ. ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ. ꯋꯥꯔꯤ ꯑꯁꯤ ꯍꯧꯔꯒꯦ. ꯑꯩꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯖꯔꯛꯑꯦ. ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯑꯃꯗꯤ ꯑꯩ ꯅꯨꯄꯤꯒꯨꯝꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯤꯅ ꯂꯛꯅꯕ ꯅꯣꯛꯅꯕ ꯀꯌꯥ ꯑꯃ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯥꯛꯆꯕꯅꯤ. ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ? ꯃꯁꯦ ꯑꯩꯒꯤ ꯏꯃꯥ ꯄꯣꯛꯅꯨꯡꯗꯒꯤ ꯏꯁꯣꯔꯅ ꯑꯩꯒꯤ ꯂꯤꯆꯠ, ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯁꯦꯝꯕꯤꯔꯛꯂꯕꯅꯤ. ꯃꯁꯤꯗ ꯑꯩꯒꯤ ꯏꯔꯥꯟ ꯀꯔꯤꯅꯣ? ꯑꯩꯒꯤ ꯃꯤꯡ ꯃꯌꯥꯝꯗꯁꯨ ꯍꯥꯏꯖꯔꯔꯣꯏ. ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯂꯤꯖꯔꯛꯀꯦ. ꯑꯩ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯃꯌꯥꯝꯒ ꯏꯃꯥ ꯃꯥꯟꯅꯗꯕ ꯑꯁꯤꯗ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯏ. ꯃꯁꯤ ꯄꯨꯝꯅꯃꯛ, ꯃꯁꯤ ꯃꯌꯥꯝꯁꯦ ꯑꯩ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯈꯥꯡꯗꯨꯅ ꯂꯥꯛꯆꯕꯅꯤ. ꯑꯩꯅ ꯈꯪꯅꯔꯛꯄ ꯅꯨꯄꯥ ꯑꯅꯤꯁꯤꯒꯤꯁꯨ ꯃꯌꯥꯝꯗ ꯃꯤꯡ ꯄꯟꯖꯔꯔꯣꯏ. ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ. ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯛꯄꯅ ꯑꯩ ꯀ꯭ꯂꯥꯁ 3 ꯀꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯅꯕ ꯍꯧꯔꯛꯄꯁꯤ. ꯃꯇꯝ ꯑꯗ ꯑꯩ ꯕꯣꯔꯗꯤꯡꯗ ꯂꯩ. ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯑꯃꯈꯛ ꯑꯩꯒ ꯈꯪꯅꯈꯤ. ꯅꯨꯄꯥꯁꯦ ꯑꯩꯅ ꯍꯦꯛ ꯎꯖꯕ ꯃꯤꯀꯨꯞꯇ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ. ꯑꯩꯅ ꯊꯦꯡꯅꯩ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡꯁꯤ ꯉꯥꯟꯕ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯒꯦ. ꯉꯥꯟꯕꯅ ꯑꯩꯉꯣꯟꯗꯒꯤ ꯀ꯭ꯂꯥꯁ ꯈꯔ ꯍꯦꯜꯂꯦ. ꯃꯥꯁꯨ ꯑꯩꯅ ꯂꯩꯕ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯕꯅꯦ. ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯩꯅ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯔꯛꯄ ꯊꯥ 2-3 ꯁꯨꯔꯛꯄ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯏꯅꯔꯦ. ꯃꯥꯅ ꯍꯥꯟꯅ ꯕꯣꯔꯗꯤꯡꯁꯤꯗ ꯂꯩꯔꯛꯄꯅꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯕꯦꯠꯁꯨ ꯊꯪꯅꯩ. ꯑꯩꯅ ꯃꯥꯁꯦ ꯑꯍꯥꯟꯕ ꯎꯖꯕ ꯃꯤꯀꯨꯞꯇ ꯄꯥꯝꯖꯔꯨꯕ, ꯅꯨꯡꯁꯤꯖꯔꯨꯕꯅꯦ. ꯑꯗꯨꯕꯨ ꯃꯥꯅꯁꯨ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯦ ꯑꯗꯨꯃꯛ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ. ꯑꯗꯨꯒ ꯑꯃꯅ ꯑꯩꯁꯦ ꯌꯥꯝꯅꯁꯨ ꯀꯤꯒꯜꯂꯦ. ꯃꯄꯥꯟꯗꯒ ꯏꯊꯟꯗ ꯊꯣꯛꯄꯁꯦ ꯅꯣꯡꯃꯇ ꯉꯝꯗꯦ. ꯑꯗꯨꯅ ꯑꯩꯗꯤ ꯉꯥꯟꯕ ꯍꯧꯗꯣꯛꯑꯒ ꯃꯄꯥꯟꯗꯒ ꯊꯣꯛꯄꯁꯦ ꯃꯥꯒ ꯑꯗꯨꯝ ꯊꯣꯛꯑꯦ. ꯑꯩꯁꯦ ꯈꯔꯁꯨ ꯀꯤꯒꯜꯂꯦ. ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯌꯨꯝꯖꯥꯎꯗꯒ ꯏꯇꯣꯝꯇ ꯂꯩꯔꯛꯄ ꯃꯇꯝꯗ ꯏꯁꯥꯗ ꯑꯀꯤꯕ ꯑꯗꯨꯝ ꯐꯥꯎꯋꯦ. ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯏꯁꯥꯗ ꯑꯀꯤꯕꯁꯦ ꯐꯥꯎꯖꯩ. ꯃꯁꯦ ꯏꯁꯥ ꯁꯣꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯋꯥꯈꯜ ꯖꯥꯠ ꯈꯟꯖꯟꯕꯒꯤꯔ? ꯑꯗꯨꯒ ꯑꯩꯁꯦ ꯃꯤꯍꯨꯟꯁꯨ ꯌꯥꯝꯅ ꯁꯣꯜꯂꯦ. ꯉꯥꯟꯕꯒ ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯏꯅꯕꯁꯦ ꯃꯤ ꯈꯔꯗꯤ ꯑꯗꯨꯃꯛ ꯈꯪꯉꯦ. ꯑꯗꯨꯕꯨ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯟꯗꯕ ꯃꯥꯜꯂꯦ. ꯃꯥꯗꯤ ꯅꯨꯄꯤꯁꯨ ꯀꯣꯏ. ꯑꯩꯗꯤ ꯃꯥꯅ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯈꯪꯗꯦ. ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯁ꯭ꯀꯨꯜꯁꯨ ꯄꯨꯜꯂꯤ. ꯑꯗꯨꯒ ꯑꯃꯅ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯑꯍꯥꯟꯕꯗꯗꯤ ꯅꯨꯡꯁꯤꯕꯁꯦ ꯀꯔꯤꯅꯣ ꯈꯪꯂꯝꯗꯦ. ꯃꯤꯁꯨ ꯀꯣꯏ ꯍꯥꯏꯗꯨꯅ ꯉꯥꯟꯕ ꯊꯥꯔꯒ ꯅꯨꯄꯥ 3 ꯀꯣꯏ. ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯄꯨꯔꯥ ꯅꯨꯄꯤꯒꯤ ꯋꯥꯈꯜꯅꯦ. ꯅꯨꯄꯥꯁꯤꯡꯗꯣ ꯑꯃꯅ ꯑꯩꯒꯤ ꯀ꯭ꯂꯥꯁꯃꯦꯠꯅꯦ, ꯑꯃꯅ ꯀ꯭ꯂꯥꯁ 5 ꯇꯝꯃꯦ, ꯑꯗꯨꯒ ꯑꯃꯅ ꯀ꯭ꯂꯥꯁ 8. ꯃꯈꯣꯏ ꯑꯅꯤꯃꯛꯁꯦ ꯇ꯭ꯔꯥꯏꯕꯦꯜ ꯃꯆꯥꯅꯦ. ꯑꯩꯒꯤ ꯀ꯭ꯂꯥꯁꯃꯦꯠꯇꯣ ꯃꯥꯗꯤ ꯑꯩꯒ ꯄꯨꯟꯅ ꯕꯣꯔꯗꯤꯡꯗ ꯂꯩꯇꯦ. ꯃꯥꯅ ꯑꯇꯣꯞꯄꯗ ꯂꯩ. ꯑꯗꯨꯒ ꯇ꯭ꯔꯥꯏꯕꯦꯜ ꯃꯆꯥ ꯑꯅꯤꯗꯣ ꯑꯗꯨꯗꯤ ꯑꯩꯒ ꯄꯨꯟꯅ ꯕꯣꯔꯗꯤꯡꯗ ꯂꯩꯃꯤꯟꯅꯩ. ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯃꯌꯥꯝ ꯁꯣꯏꯗꯅ ꯉꯛꯂꯝꯒꯅꯤ. ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯉꯥꯟꯕꯅ ꯑꯍꯟꯅꯤ. ꯑꯗꯨꯅ ꯃꯥꯗꯤ ꯑꯩꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯂꯩ. ꯉꯥꯟꯕꯅ ꯇꯨꯏꯁꯟ ꯆꯠꯈ꯭ꯔꯤꯉꯩ ꯉꯁꯥꯏ ꯑꯩꯅ ꯀ꯭ꯂꯥꯁ 5 ꯇꯝꯃꯦ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯃꯥꯒ ꯑꯩꯒ ꯂꯥꯏꯔꯤꯛ ꯄꯨꯟꯅ ꯄꯥꯃꯤꯟꯅꯩ. ꯑꯗꯨꯗꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤ, ꯃꯥꯒ ꯏꯔꯥꯡ ꯇꯧꯅꯅꯤ. ꯑꯗꯨꯒ ꯑꯇꯩ ꯃꯇꯝꯗꯅ ꯉꯥꯟꯕꯒ ꯑꯩꯒ ꯑꯗꯨꯝ ꯂꯩ. ꯑꯗꯨꯗ ꯑꯩꯁꯦ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕꯗꯣ ꯃꯈꯣꯏ ꯃꯔꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯈꯪꯍꯟꯈꯤꯕꯅꯦ. ꯃꯇꯝꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩ ꯌꯥꯝ ꯃꯤꯁ ꯇꯧꯋꯦ. ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯗꯦ. ꯉꯥꯟꯕꯗꯤ ꯑꯩꯒꯤ ꯀꯦꯌꯔ ꯐꯖꯅ ꯂꯧꯕꯤꯗꯦ. ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀ꯭ꯂꯥꯁ 5 ꯇꯝꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯆꯥꯗꯣ
adudi aigi iskusu puna chapminai aduga madi aigi care su yamna lawbi nomadi aigi maramgi dangambaga class 5 tamme haba nupada aduga aigi maramgi khanai mana dangambada aigi misang changlaga asumna hai nangdi nupi koibanina angang da khagano nupi sumna adum koyo aduda dangamana sumaina hai nangdi koibi yadro aini nupi koibada nangni yengsile kaigino haraga mokhoi anisa phunaraga lerame aidi maramdo khangde kona class 5 tamma nupado mana ngoda tamme mokhoi ani khanabada oja singsu loina thabak sana kibo oibagi wathi di tadre mokhoi ani na khanabagi maramda aigi maram oibagi aingonda pau tampa matamda ayam pakhatle mo ani naga adumai khanai habada isada itanda pakhasabada lore karigumba mo ani khanai habase khanglabadi aisu osana phubo yawni kona itanda pangpada pakhatle aise numita kapsu kape aina kapadudi makhoi ahumna theme numituda leminariba brother sister singda aduna aibu laknai nangdi nupa mayamna senabi ko ekhoidi ama phaba phangje asumna aibu moina laknai asumna matam khara so haujingkhre dangambado boarding dagi chenthoaga magi khangnaba nupido puraga sengkhre nupiduna dangambado age koine khangbugisu male aduga exam fail oibagisu oiramba yaina hai adugi numita ayam kapkhe dangamana nupi chele haba pawdo taba matamda ayam kappe adubu thembinaba yamandana ngiha kaplomlaga adum tokle makhoi ani nasu aibu thembi makhoi ani haribase ngasai class 5 tamba nupa duga class 8 ka nupa da aduga ne makhoi ani na aibu yamna nungsibi aiga hena nungsinaribase ngasai ki class 5 tamba tribal masada aduga ne maga aiga nungsine habase aina kanamta haidokono habagi masu haidokte aishu haidokte akhoi ani koinese kanana su khangde aduna class 8 tamba nupa da aduna class 5 tamba nupa duda hai nangna ayama matamda maga dum leminau na hai maga su adum aiga sanai aduga iskunda su aibu sangba makhoi ani puna laktoine makhoi gi class na makha do oi akhoi gi na first floor da oi makhoi ani lakpada aduda isu pakhale kaigino di aiga koina riba aigi classmate ta aduna khangki tra khanbagi adubu nomadi aiga khangnai haba classmate nupa da aduna makhoi ani sa kana kana no na hange e madu hangpa mikupta ayam pakhale aina mawda haijile mo enisa aigi brother sing ne haiduna aduga makhoi ani desu aigi best friend ne na haijile bane asamna matamna sum haukhibana haujikte ai tribal masa ani duga paw phawna dre sahi amada adudagi hena paw phawna bangam khitre aishu atoba iskunda hongdo aba aduda angang akto oibagi matamduda phone su kya painate aduna adum kauna khre adubo aigi classmate ta magadi maramalta aiga adum paw phonai adubo yam naksina ba habada adudi oidre aduga handak lan manungsida dangambada yawe haiduna ekhoi lekagi naha myam leifamda aduda masu yaroga lerame aina tuition chapada mabu ubane adubo mase yam honglame masaksu yam phajatho ame hanadi ison sonke yengba yadabane aduba hojiti masaga yam phakre kususu yam ngauthokre ibani thengnabada masu kaurakte aisu kaude mana deibu kauramba yai adubo aina mabu hosisu kaudri aisa yamna nauna nungsiningonda tawrae aduda nungsibagi lamda hanjingkhiduna aina class 9 10 karapada iranga tawbase tawdre aigi leifam thokpa chumdringni aina leribase matam aduda aigi inkhalapa matam loikraba male adubo khangde 11 12 ta amuk thengnabasu hainidana dini ese yamna nungaiba matangne aduga yamluba tamphamsine aduna hojiti ai irang kya tawdre nupasu koidre aduga listener singi marakta ge yaurabadi facebook dagi nupa koibigano aina haijaribase ge khakta nasade nupisu nupasune lamlapna lenaba adudagi sakmaisu khangnadaba ayamane aduna mipum khudimana mase thasabigano adumna nupa nupi koige harabadi matik saba thibiyo naknana lebe thibiyo lamlapa nupa pamluno karigumba pamlabaso imina ikon uraba khangaba makun khanglaba miduda oine yum panbiyo haijake hoi afababudi marakta ama ani budi yawe adubo phatabana di ayamane aduga ina ngasi mayamgi mafamda aigi minglo saribase karigumba matam amada soidana phongjarake
matam khara ngaibiyo aina class ai karpa matamda nupa ama thengnei mase akhoi classmate ne magi mamingsa thoiba haina hekta haisage minga sisu asengma nasade masigi damaktasu myamna ngapiyo thoibase aina hana masa khanglabasu maming khangjibane aisa akhoi classmate oriba friends singi mamingsa thoina khangde aduna sine magi maming khangjibase aisa hana kusu murab tawe yamna mubabudi nate adubo aina class akarpa saisa covid ki khara phakiba matangi corona manungsa ai skin care khara tawje aduna aisa class akarpa matamda khara adum ngore aduda mana hairaklibane maga koina se haina aisa ahanbada khale magi se engonda kharibani laknaribane haina khanpham su thokpane maramdi aisu nupane aigi wakhanda aigi thamoida ai nupine haina khanjarabaso mayamgi miengda mapan thongdadi aisa nupane matamduda magi mamingsa ai khangde mana hairapa waduda ai karisu henasu khanjimba tawde thoibasa masak phajade adubo phibamne wangang sangane nupa yam thoe hek yengba matamda nupa yamna male aduga mana sawbasa aidi yamna suki warisa makha hairaklage khara samjinjarage mana asumna nungti nomi khudingi aingoda hamambaduda classroom aduda leriba friendsing do ayamba loina khangnare thoibana aibu koitan ta nai haba akhoi classroom aduda mana nungsijaba nupi amasu yawe masu khangba male nupi sa aiga su khara kauna ngangna tawe yamna close oina pambabudi nate dusama phampunba school da homework khara sinaba adudagi kauna bane thoibana aina school lakpa matamda nungti khudingi aibu haiba aibu tanaba sungleblepte mana adumna toina hamambaduda aigi thamoida mabu nungsiba khasik mami taba hawe adubo ai kaisu henadi khanjiludre adubo masa ka ma henjina aibu yanaba takpa hore masa aigi classroom dasu aigi nakta adumak phamnaba hotnai aichu mana hamambaduda aigi nakta phambado aishu dum yare mangonda karisu haidre nungti nomi khudingi aigi manakta masa dum phamba lae masa masagi oinasu isaise khara pamjaba zatni aingonda onsilaga aingondi yanga isai phaja base adum sae nomi ge tawraga akhoi ani wari sum saneringai mana pamjaba imanabido madugi wari yausilaktoine aisu thamoi pamanina mabusu nungsiba khajik phawrae aduna mana aduna imanabi palakbada isada jealous kajai adubu magi mafamda nomata aina mabu nungsi haina hakibadi leite asumna ai class 9 karakle thaibaga aigasa pakna kaunadre maso engonda yelakhidre matamduda aisa kharadi nungaijete kananasu nungairuni miyoiba amada nungsi pami giri taklamnaga khara aina nungsi jarapa matamda mana lethokiba habase kananasu nungairoi masidi aigi wa khakta sunate aduga aina mangonda yamna sauningba maram ama ani khakti lei ahanma maramna mana pamjaba imanabido adugi mangda thoina tawge yauna engonda mana khaibani aduga imanabiduna yaraktre pamdre haiduna aigi nakta amu laklaga amu khayani aduga imanabido chaknana bo hotnai aisha mana magi nungsiba phangnaba tulamagumna khalle aduna aisu maga onsinaba talle aduna ai thamoi karaga aduma lehawe sahiduma su hawkre class 10 kare matamaduda thoibado imanabiduna su ayade magi khangnabasu leibasu male aisu tasengbadi khangde thoibana engonda maramakta magi wari sai aisu mana wari sabada haiduna adum ta thoe nomode aisa magi magun chapsana khanglage khanduna aigi phone dagi thek facebook account ma hanglaga mangonda aina message ama thajile aduda maso kanano aina halae aina asumna khome ibani chumna khangnase yabrona maduda mana ya hana halae aduga aisa nupira hana so hange aisho mana hana adum khome maduda mana nupi oirdi nangi photo tharo sini masa wangang badasu khara dum henjile habatai aduda aina asumna khome nangdi nupi da chopa nupa ya male nangi wangang sangse nang nupi da chopa nupa ya male na hai phare nangna tharak nindradi asumna so amu haiduna message tharae aduda aina asumna hai aina wanda wahang khara hange nang sengna khomo maduda mana
Kay wano hango ay loy khungge aishu asumna message thajile nangna nupi natraga nupada nungshi haikharba aduda masu khumlae haidri aduda aina nasinthigano haiduna message amu thai maduda mana asengmane hoi imanaba masembude haine adubo ai nupi amatadai ai nungshi haidri magi waduda aishu ona halle madugi matung aina Facebook to delete tawkhre makata na duma Facebook paidre aina khale mana nahan ka engonda sanariside aina khanglamdraba aisa kyagi mati pangkhraba mina aisa phajana sanabi adubo aina sumangonda aigi isinsina nungshi hainadi haikiba leite aduna amuso kashu hena khanjimba tawde adubo masida aina mayamda haijaning basi aikhoisu gene haiduna nupa na khoina sananingba mongda sanaba aduga aikhoisa nupa da chopasu tahanba migi meengdasu lana uhanba nupisu koina nupasu koiba nupi koike haragana nupi adum koibiyo nupa koike haragana nupa oina koibiyo anima koibigano aikhoigisu thamoi ama panjai aduga nupisingda aina haijaning base nakhoina koinariba loinariba nupado magi Facebook account check tawbiyo magi Google check tawbiyo nanga koinariba nupa adugi social media check phajana tawbiyo nupa na khoiso nakhoina koinariba nupidugi social media check tawbiyo nupi koina nupasu koiba ayam thengnajare aduga nupisu nupa koina nupisu koiba masi matung tawbigano nangbudi nangi nungsiba thungnaramba yai thungnaramdaba yai adubo thamoi kaidona lehoriba nupa amadi nupidu matigi mangjaba aduma ohogani aduna nasagi te khanbigano migisu khara khanbiyo migi thamoibu aduklaina sanabigano nangna nungsiba kainaba mikupta wariba thamoi kairiba adumna mahaksu waribani kaplibena habisi kawbigano mayam ai hojiti aigi nungsiba phangjare ai yamna nungaina lejai aina class 10 thaba lorapatagi ai nupa ama khangnai masa aigi crush oina lejarakpane hojiti mahagai nungsinarapase sahi mari hanjilae asumna tungkoina nungsinajaba loinaba oijage asi haraga aigi wari asi matang asida losinjarage mayamnasu aigi wari asi tabiraga mayamgi thamoida kari phawbibage haba comment da thambiramo matang asida wari asi mayamda tahanjaba loijare aroibada mayam punapu ikoknono khurumjari